Manipurdagi afaba scientists sing puthoknabagi pandamda numit mangani chathagadaba National Science Day gi thauram ngasidagi hokrai. Thauram asi Manipur Science and Technology Council Mastec Imphal amadi mari lenaba NGO singa punna sinduna Takyelpat leiba Mastec ki complex ta haudokhibani. Thauram asi haudokpada saruk yakiba Dana Manipuri University Imphal gi Vice Chancellor oramba retired Professor N. Rasmohana Asia gi oina physics ta ihan hanbu oina Nobel Prize fangkiba CV Raman effect po singthaba oina National Science Day gi thauram asi pangthokpani. Matamaduda Raman na masa mathanda honaraga Nobel Prize fangba ngamkiba haibasi araiba thabak nate. Maram asina haugalakliba naharol singda ahenba ithil haptuna afava scientist kaya lamda masidagi su puthokpa ngamnaba thauram asi pangthokpani haiki. Thauram adugi sarukamo oina science amasung mathematics ki tongan-tonganba exhibition stall hangdokpaga loinana science ka mari leinaba thauram kaya pangthokhi. Thauram aduda lainga ki mari leinaba official sing scientist sing amadi mahiroi kaya na saruk yakhi. Indian highest population yamasi Indian oirabani koi youth masing si khwaidagi yam hai do koi oirabani adna sigi youth mayam sing si akone ignite torba moi mayam si phajana semagadi ko akoi gi India sina number 1 soina oigani haibagi wakhalong loina sangsil ai nebo aduna bo koi APJ Abdul Kalam former president of India na haibirami do bharat ki laireba more than 300 million youth mayam sing si bo koi phajana masak tokpa citizen oilba akoi na scientists apo technologies apo mayam puthokbo ngamba targadi why not we should be the leader haibagi wakhalon sida khong thangjilak banebo ko yam important over program ni yam na pick up basi okoi mafam sira ko sinjar ga so ko Manipur gi angang sing si maro na koi we are very proud of being a Manipuri hining si maram kai no koi culture na sports na science and technology ki field da within the country and abroad ta premium is mayam da koi maiti macha sing Manipuri macha sing si masi chai thu lai gre